Ana Minister su oram laba maming lerba historian Professor Gangmumai Kamai laikidre mahak masagi sai humputra taruk sukre. Lagliba January nipan da BJP Manipur Pradesh ki President Khetri Mai Babanandana National Leaders singa unaduna party ki ticket ki matang da khanaraba yari. English gani nipan da lekhiba mamal da ki sada marpu ki sang da government hekat prabadi assembly vehicle da driver singa steering fight da bagalo na gari mapu singa gari piroi hai amasung mikal mamang da budget session pangtok pa yaroi hai na opposition ki apun bakang mo na ngasi election commission da taksin mayam khurumjari adom ni gebiri bas impact news ni ai ke thoksom hojek pungja se phawpik maroi pausing myam da pizari Bharatiya Janata Party Manipur gi lusingba Professor Gangmai Kamai laikidre ngasi ayuk pung nipan ga minute kun chatpa duaida major khula leba masagi mayumda anaba amatik laikidabani Gangmai Kamai na laikidabda Manipur gi Minister Okram Ibobi yauna tongan ba civil organization sing amasung imung manung gi mari mata sing na awabada saruk yaki Minister na phongdokhibada apawba historian asina laikidabada Manipuri oina soba mangjabani haina nungaitaba phongdokhi Sahi humputra taruk sukraba Gangmai Kamai tha tara mukhi mamangdagi naduna laikibani mahangna hingi matamda oza oina matam sangna purunlaba matung social and cultural activist oina sanglakhi madigi matungda rajniti da khong thangsilakhi pidamningai oiraba professor asina hingligai matamda makhal kaya ge lyrics singsu phonglamki Really unfortunate for our renowned historian, Professor Gangmai Kamai, untimely he expired. When he expired, it is not only lost his family member, but for the entire Northeast and also for the nation. We have lost a great historian, and there will be huge gap which could not be filled. So it is most unfortunate. Former Minister Oiramata Natana NEC ki member Oiriba Professor Gangmai Kamai ngasi khangudana lekidabada Imphal Municipal Corporation ki Deputy Mayor Maibon Phaumai BJP Manipur Pradesh amadi All Manipur United Clubs Organization amuko gi tongan ba thadorak paserol singda thamoi sokna nungaitaba phangdorakle Lagliba tang taru amasung tarita Delhi da pangthokadariba BJP National Executive Mifam da saruk yaruna bangasi BJP Manipur Pradesh ki President Khetri Mayum Babananda amasung State Election Management Committee ki convener oiriba thongnawjam sauba ani ngasi nungkil Imphal thadokre Impact News na phangba pawgi matung ina State President Babananda numinini National Executive Mifam yarba matungda January 9 da March ki tang mari amati 9 na pangthokadariba mikhal ka mari leinana parties ki national leader kaya unaranguni hairi National leaders sing unabadu da party ki ticket pi ba yauna mikhal ka mari leinaba wafam kaya tanaranguni haina pawasina makata na phongdorakli lagliba tang mapanda president na Imphal da thunglarba matungda state executive member amadi core committee gi mifam kaya marol 9 na phamlaba matungda tha asiki tang 13 na tarka 13 phawbada parties ki ticket launaba form thaba hauraba yai hairi Manipur People's Party MPP ki President M Soba Kiran Phakibagi mayokta miyangi oiba wakan infama masathakre ukhong mamang laikai common lampakta lamdam adagi miyamna sindra pangthokiba wakan mifam aduda MPP ki President M Soba Kiran bu police na phakiba bu yaningdaba phongdok pakaloina condition amata yaudana atuba matamda thadorakadabani haina miyamna phongdoki nakalamaromda polo ground maningda leba MPP ki office ta paumi singa unabada Parties ki Senior Vice President O Jugindro na election code of conduct ngak na bohana bada ukhong sang da thoke bathodok amada senei haibigi maralda MPP ki President asi police na fakhi bani maram sadana party amigi President oina thaupuri balusing ba amapu police na fakhi ba si condemn tawbaga loina na atuba matamda thadorakadabani haina mahakna phongdokhi akogi en Soba Kiranna President amoina madu taisanana bohana bada Thogi Thodokto, Accident and Logodovani, Maramaduna, President Bu, a koi Karigumba condition the Yogdana, was police custody the Tamipase, Masi Tadolga, Koi Mahak at any moment, Mabu, Koina, say a koi party, President Amoina, High Venataba, I Matungina, Mabu Tadokam Tui, Luna,
Lakadurba Assembly Bikalasiga Mari Lenana Development and Present Political Situation of Thangweban AC Haiba Hiramda Nomangi Oibakana Nenabki Thoram Pangthokre. Thoramasi Thangweban Congress Workers Committee na Sinduna Thangweban Maisnam Lekai the Leba Ima Panthoibi Community Hall the Pangthokibani. Thoramasi the Saru Yakiba Wangaloi Singna Manipur Pradesh Congress Committee na Lakadurba Mikal Asida AC Asigoina Matam Queenadagi Congressman Amo in the Miam Seba Tauduna Lagaba Jatin Waikomda ticket Pinava Fil Toki. Panbayai ACSC sitting MLA KS Zoy Kisana BJP Congress the Mamang Sahigi income Salisini Tarataroki December Tang Kunma Toida Yauki Badagi Congress ticket ki Matang the ACSC da Sarang Nabalera Kibani. Manipur da numit khudingi phongna riba pause kharada andro assembly constituency ki manung san laiba yaripok yambeng ki ward number 2 3 4 amadi 5 punna voter listing masani pan laiba ki manung da voter listing makasama ga marpuna ACS ki MLA thongnaugzam Syang Kumar da sokale haiduna advertisement kalamda halakhiba du aran mani haina lamdam adongi miyamna phongdoragli ngasi Manipur press club ta pangthokhiba press meet amada miyam adugi mahut sinduna Yaripok Yambem Matak Laikai Toinaupi Salamna Pongdorakpada Voter Lisimaga Samaga Marpuna Syang Kumar was Sokole Haribasi Sokat Kibalate Mui Karana di Sokolam Bayai MLA Asiki Tongasi Voter Singi Democratic Right Adu Kongo Inabani Matungda Asing Batongasi Topiganu Asiguma Democracy Bu Karim Nabki Tongasi Satar Labadi Syang Kumar Bu election Lepatagi disqualified Taunana by ECI da complaint Togoni Haina Mahana section Wasu Tamlaki. Nungsibinaba bot khongedi haidraga voter singbu ijat manghanba mangthokpagi maongda MLA na saugatle haina lana ming haptokpa asi aranba thawongni te sangkumana mabu saugattaba mi mayam amagi ming lana sijinnaraga mabu saugatle haina tonga sandokpani mabu aikhoina saugatte sauksu saugatloi MLA na makhata na voter aikhoibu lana Pauthokpa Tarbadi Manipur ki Chief Election Office da amadi Election Commission of India da Parman ga loinana wakatkan Salib Sahi Asigi Mars Mari Madi Nipan the Pangtoka the Batara Mato Super Manipur Legislative Assembly ki Mikal Mari Lainana Pasoi Assembly Constituency da Miam ki Kongsarama Ngasi Satkre Ngasi ki Kongsara se Pasoi Assembly Constituency da BJP ki Mireba Mo Oiba Yai Haina Panariba ex MLA Sapam Kunjakeshur ke bagi lamjing makada mahapu sokot pemiui lising taret lom saruk yatuna satki hauki basahi tara manga asigi manungda pasoi ACSC bu awan ba mapurok na bagi purak pa pambadaki haunaru ba naidana miyam na ngasigi kongsada sida saruk yaki Tasengba akhoi nunggi oiba khoina khajabada madu thongnya bagi ngasi puliba teliba chatliba khongchat sida wabiriba myam chigi myam chu ubda khoi puning phaugjabado akhoi hongdok chaninge atubada thani ge manungda sungsoi soidana laglaga ni Manipur BJP na lusimba government ama madaida khoi ge ngasi Manipur lairiba tangdu laita driba wariba praja sina sor nungsin ngai no honba phangdriba se sungsoi soidana na ki thani chi manung sida tasena Manipur lairiba ken humbu makta ken pasoi ken ri hauraga khoi congress mutlaga anova BJP gi tarang government ama laine na Election Model Code of Conduct Sanaba Hoki Bakaluna Imphal East District Election Model Code of Conduct ki Nodal Officer S. Kunjakeshur ki Lising Makada District Asagi Flying Squad Magistrate Team Sing Saitok to Government Office Public Placing Abadi Private Placing the Political Advertisement Tiat Paloktoki Imphal East District Lady Assembly Constituency Tara Asida Flying Squad Magistrate Team Kunamadi Police ki Team Kuna Saitok to na Pangai Kurai Lamlong Wangkai Yaskul Sombung Sangakpam Amadi Atoba Mahum Kaya the Satuna Political Hoarding Sing Amadi Political Party Sing Firal Sing Lokthaki Ahanba State Level Media Certification and Monitoring Committee MC and MC ki Mifam ngasi pangthokre Mifam adu Manipur ki Chief Electoral Officer Vivek Kumar Dewanganna Lusingdana All Secretariat ki Conference Hall pangthoki Dewanganna paid news ka mari lainaba singi matang wapam kaya phongdokhi bagaloina karigumba election code of conduct ki wangmada kanagumba media house singna salamba tarabadi mari lainaba singda wakat kani haiki loinana MC and MCSC district khuding makta sanaragani loinana committee 10 amasu nauna semle hairi
ing lising ni nipan da lekhi ba mamal leki sada marpu gi sang da government hengatrabadi March thadal tangkak ani thongna pangthok kadori ba assembly mikal da gari driver singna steering pai da bagalone na gari mapu singna gari piroi hairi Gandhi Avenue da laiba transporters amasung drivers council TDC ki office da paumi singa ngasi unaba mada council asigi president hizam ranjit na wafam asi phongdokhi bani mahang na haiki bada mikal manung da mikal ga mari laina ba thabak thoram singda sijinana ba gari singi awai manasi hoki ba income jal singi ni panda Manipur government ki transport department na law thokiba order adu ngasi phawpa sanaduna leiri hauzik leiriba gari awai manasi matang masana ba mong da hengat pina ba Manipur Truck Welfare Association yauna TDC na kaya hana transport department da Haiza Kibble Lake, Adubu, Nasi Papa Tawai Bidana Tamlagli, Masida Sunatana, Inkomza, Lisinitara Manga, Pangtokeba, ADC, Mikal Gamari Lana, Government, Tamelong Abadi, Ukrul District, Mikal Gamari Lana, Nakibagari, Singi, Awaiman, Saruk Karangasi, Power, Sangdokana Tamiba Sisu, Laliba Mikal Mamanga, Sangdokadabani, TDC na Taliba demand Asibu Mari Lana Authority na Tawoidana, Garibu, Nampuda Paduna Sijin Nabat Wanaraglabadi, TDC na Sapsana Tenagani. Government Gari Awaiman Sada Marpu Henkal Laglabasu, Tamelong Amadi Ukrul District Anigi Lemhori but Senpam Mikal Mamangda, Sangdok Pitrabadi, Hariba District Anisuda TDC na Gari Taroi, Aduga, Mikal Gamari Lena Sin Nariba, Gari Amadi drivers Singda Kudung Tiba Madi, Asoingam Yorakpada, election duty Toriba official Singda, Piriba, Kudung Saba Adumak Pigadavni Haina, Fongdoki. ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯤ 2008ꯇ ꯂꯩꯕ ꯍꯥꯏꯌꯔꯤꯡ ꯆꯥꯔꯖꯗꯒꯤ 80% ꯏꯟꯀ꯭ꯔꯤꯖ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯆꯍꯤ 9 ꯐꯥꯔꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯔꯤꯡ ꯆꯥꯔꯖ ꯁꯦꯝꯗꯣꯛꯄꯤꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯕꯨ ꯅꯝ ꯍꯥꯗꯅ ꯁꯤꯖꯤꯟꯅꯒꯦ ꯔꯤꯀ꯭ꯋꯤꯖꯤꯁꯟ ꯇꯧꯍꯟꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯌꯔꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯍꯥꯏꯌꯔꯤꯡ ꯇꯧꯔꯀꯥꯟꯗ ꯅꯣꯏꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯒꯤ ꯄꯩꯁꯥ ꯄꯤꯐꯝ ꯊꯣꯛꯇꯦ ꯀꯥꯏꯅ ꯄꯤꯗꯕꯁꯨ ꯑꯗꯨꯝ ꯂꯩ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛꯇꯤ ꯌꯥꯕ ꯉꯝꯃꯣꯏ ꯔꯤꯀ꯭ꯋꯤꯖꯤꯁꯟ ꯇꯧꯈ꯭ꯔꯕꯅꯤꯅ दायित्व पुनमक मणिपुर गवर्नमेंट की दायित्व गवर्नमेंट मुन्ना खनबीरकांदा वाथोक ओइदनबा अथुब मतमदा इलेक्शन डिपार्टमेंट अमदी ट्रांसपोर्ट डिपार्टमेंट मसी खनबीरकांदा अखोइगी ट्रांसपोर्टर सिंगी वारेपसी पुंफानबियु Mikal Mamangda budget session pangthok yaro haina opposition gi apunba kangbun nga se election commission da taksin khre ngarang Mikal gi matam hek laukthok ki baga opposition kangbu pulap punsin duna February amada sathagani tawriba budget session asi among hana matam lepi haina taksin gadauri Congress Trinamool Samajwadi Party BSP Janata Dal United amadi RJT na ngasi election commission ga unaduna hiramasi matang da taksil laba yai Mikal gi phol sapsana khanglaba matungda budget ningthina puthokpa yai haina opposition gi kangbuna hairi Mikal mamangda budget session tahon bigin haina haijarakpa leire haina Chief Election Commissioner Nasim Zaidi na phongdokre adumapu government gi maikai dagi di budget mifam yaithokpagi wafam amata leite haina phongdokre Housing State United Naga Council and Matam Kakta Academic Block at Sathariba Asibu Yaning the Fongdokuna Akil Bharatiya Vidyarthi Parishat Thobalamadi Kaksing Branch Sinduna Thobal Wangmataba Tongkong Kaitelda Wakan Infamangasi Sathakre Mifamaduda ABVP gi Hanagi General Secretary Hari Borekar ABVP gi Karya Karta Singh Amadi Atay School Sigi Mahiru Singh Su Sarugyaki Wakan Infamaduda Hari Borekar na Phongdorakpada Manipuri state government asi education agriculture amadi atai hiram khuding the fellow ere ABVP na asigum wakan infama mafam liba si ahong ba mam purak nabani haina su mahang makhata ki Situation of Manipur regarding development of education sector, agriculture, industry, in every field, state government is failure for the development of Manipur. So Vidyarthi Parishad organized today's sit-in protest against this blockage with effect on society. That's why ABVP is want to bring change in Manipur. There should be change in government. There should be change in leadership. So ABVP all over in all over Manipur, we are going to organize such a sit-in protest for the change. Matang size the break amalosage Manipur amadi maling tongan tongan pe ipaw singalo na koi break tagi yamantuna hanjarake Impact News bu miyang tadno lebiyo
Ozam Pain Relief Ointment Khwang naba kok chikpa tang chikpa amadi khu naba na singbada sinaba yarba Ozam Lipsap group na puthok saba Ozam sinabiyo Tata Shakti Jesus Sit Sizinabiu. Government piba guideline gi matung inna chap chana quality control torba Tata Shakti ki product ni. Tata Shakti ki product sing set asigi district khudi magi retail outlet sing da fangbigani. Tata Shakti. Angels Coaching Center, Uripok Polemlaikai Imphal. Admission starts for Class 10 Revision and Class 1 to 10 Foundation. Our achievements: 11 position holders in 2013, 2014 and 2015, 20 position holders in 2016 including first positioner. There is an unparalleled coaching center in Manipur. I see success in Angel Coaching Yard Body. Sunga number I see success in Sunga number My mother had a cardiac arrest. We lost hope because we have visited so many hospitals and they were unable to help us. Thankfully, Sky Hospital came to our rescue by not only saving the life of my mother, but also giving her utmost care with the help of ventilator support by Dr. Shyam Kishore and his team of expert doctor and nurses. They were able to help her gain consciousness and now she is improving. So I'd like to thank Dr. Shyam Kishore and the entire staff of Sky Hospital. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Sunflower Play School Chimanong Konani Kara admission open for 2017 for daycare, pre-nursery, nursery KG, monthly fee for daycare rupees 550 per month, monthly fee for pre-nursery, nursery rupees 400 per month, monthly fee pre-nursery, nursery plus daycare rupees 600 per month. CCTV camera operation in all the rooms. Post vacancy 2 teacher, 1 mother. Date of interview 9 January 2017. Section start from 6 February 2017. Van service available. Fangbiragani. Lakadoriba imoinu imagi ira thaunida tangai fadana changadoraba angauba nga pengba amadi ngaton ngasimak order tobihau pengba amadi ngaton gidamak akaknaba stock ni fangfam S Tomba and Sons Pengba Farm Hyangthang mayam mukana taram noksari bulletin asigi makata papau mayam da pijeri Manipur FX Handloom Weavers and Handicrafts Artisans Cooperative Society Limited ki nauna khalaba chairman amasung Board of Directors sing asitigi SARS pubu haukre panbayai mamang sahi lising ni taratar ki December tang kunmari da Cooperative Department Apex Body asigi chairman amasung Board of Director mari thatar ki oina SARS punana khalakki bani ngasi Pauna Bazar da leiba Manipur Apex Handloom Weavers and Handicrafts Artisans Cooperative Society Limited ki loisang da Pangtok kiba thorma da Apex Body asigi business manager Laithangbam Ojit na mamang sahi ing komjale sini taratar ki November tang mapan da Apex Body asigi mamang da SARS puramba board members singi matam loikre anoba board members sing khan nabagi election pangthok na ba masung Apex Body asigi administration manage tawna nabagi da chairman Kangabam Indiraga loinana board of director mari state government khalakki bani haiki Primary Cooperative Society lising mari ka sani kulum doina affiliate tauba Apex Body asigi board members singi mikhalase Thataruk Pawgi Manungda Pangtok Naba Ngasidagi SARS Puba Hauriba board members sing na honaragani haiki Manipur government na anoga board of administrator manga se appoint to bidana Thataruk ki dangte appoint to dana masigi manungda aikoigi election je thun pangthok naba lona Apex ki laiba state house gi magi management na jingbase SARS se long chinna bagi dangto order se thokpaneba ada sigi marak chida koi laiba board of administrator manga china koi athu matam da election toknaba thorang do pangthong na bani ngasi orders da pallis Caesar Eye Care Foundation amadi hanagi Khetigao AC
gi MLA Vivek Raj Wangkhem na puna sindona nomui oiba free eye screening and subsidized surgery camp haiba lem na mit laing bagi thoram amanga se youth welfare club thamrang khong da fang thokre thoram adu da hidak lang thaksu lem na yen thokhi thoram adu da Vivek Raj Wangkhem na phongdorak pada hojik election commission of India na Manipur da sahi asigi March mari amadi nipan da tangkak anirak thokna mikhal gi matam levelak ka se taram ogli adubu hojik state asida leiriba sarang na bagi phibam asida pangthokpadi matang sade hojik leiriba issue sing ase hana solve tobiu haina ECI da NPP na thakiba warol adu hojik phawba NPP na leptuna leiri haina su mahakna makata ki लेरिबा हुजिकी अखोगी इकोनॉमिक ब्लॉकेज से हांदोक्तना प्रजा मयाम के अवाब से कोअन्नना अखोई प्रजा मयाम ममांग द वोट नीब चकनी नत्रगा अखोई केनो तौनी ऐसे याम नुंगाई तब वाफमनी अदुना याम थुना इकोनॉमिक ब्लॉकेज से लिफ्ट होंजनिंगी अदुगा इलेक्शन से फ्री एंड फेयर ओइनबा इलेक्शन कमीशन दी रूल्स एंड डोंट्स मयाम मा बिबि रही अदुइदो लेटर एंड स्पिरिट द स्टेट की इलेक्शन कमीशन ना चलन बिनब अखोगी NPP की साइड तकी अखोई स्टेट की कमीशन दसो अखोइना थांगचरी Manipur Public Service Commission की ममांग थंगबा माइकई दलेबा कबो लेकाइदा Manipur Police की टीम अमनगनी निसा साबा मदे हक्सांग लमसत कांबा मियोय सिंगी मथक्ता ड्राइव सथखरे ड्राइव अदुदा नुपी अनि यावना पुन मियोय तरा फागत की ड्राइव अदु इम्फाल वेस्ट के एडिशनल SP ऑपरेशन डॉक्टर सरांगथेम इपोम चाना लुसिंगबा स्टेशन सिंगी ऑफिसर सिंग यावबा टीम अमन सथखिबनी ngasi yo pung mapan makai taba matam dagi mafam aduda sathakhiba drive aduda number 4 heroin siznaramba amadi haksagi lamsat kama miyoy sing adu phagat khibani phagalaba miyoy sing adu hojik Imphal Police Station da pukre Impact TV ki operator ama oriba Asalata Enterprises amadi Sakir Communication gi co Excel gi wire sing tha asigi anida sakhangdaba singna huran kre Khagepali ngana pi thongdagi ningom lerak phawba puriba Asalata Enterprises co Excel gi wire meter sama guntra aduga Sakir Communication gi Nagamapal gi Kangsabi dagi songtham lerak phawba puriba meter marphu sangba wire ase sakhangdaba singna huran khibani asigumba huran sinthi ki thabak ase matungda tawbidanaba masung customer singda khudong sadaba thogal bidanaba Impact TV gi management gi maike digi appeal tawrakli Lamlai PS ki manung sanba Yayang Popi Bazar da yungaw amasong yungang liter lising mga sahum sumnama panlom may thadana mahan kre ayuk pung nipan taba matam dagi hauna Yayang Popi kaitel gi akoy bada Yayang Popi lamjing nupilub amasong YPF club ki member singna kaitel adugi akoy bada layba yum singda sangduna yu phabagi thabak sathaki drive aduda miyoy tara dagi yu sing adu phagat ki baga loinana may thadokhi yu yolamba sing aduga miyang wakal tamindaraba matungda makata na tawdana bakhangan ki ngarang su nupilob asiga club asiga miyoy mapan dagi yungaw amasong yungang liter lisi mga sumna hundra matoy pakatuna mahan krabani yang popi gi koy bada mamang sahi gi tang tarani pandagi nisagi polam sing yonba sijinaba thingkre height nasu hairibani Haukiba January ahumda Imphal East District Police Commando amadi kunma toy supa para special force ki apun batima man Imphal East District ki manung sanba top khongnang khong thong manakta gi law na thinkraba lalhulup UNLF ki self style captain ama phare haina Manipur Police ki PRO gi serola man hairakli pharaba miyo adudi mangsata ba Gojendro Elias telhaiba sahi ni phumanga apokpa laikhidraba M Maniharni Maki matakta Porampat Police Station na case ama registered tawduna makataba wangpahong sathari hairi PMGSY gi makada phangnung makha laikai ta thaba black topping quality control tawdre haina khunja singna wakal lakhre khurai constituency ki manung san na leiba kullasi ki khunja e medhana laikai asida thaba da ngai riba black topping ase kairak padagi quality control tawdrabra haina singna dona mari leinaba department singda wakat ki wakalaba matungda ngasi state quality corridor SQC oina thaupuriba TH Syam Sundarna laikai asida laktuna yengsinki thabak soriba sing adu hakthengna yengselaba matungda quality control toramdabadagi makata na thabak suba lep na khangan kre haina mahagna makata na phongdokhi
सिगी लंबी लाइबसे अखोइना अहांबा लाकपा हेक थाबा हौबा मतमदा काइबा अदुम हौरे मसे नोय खतंगदी यंगजंबिउ तौगनु ngakto हाइबा मतमदा मखोइ सुंता ताबिगिदे ताबिदना अदुम हन हन थागी मतमदा मोय हाइना चाही मंगा अमु हन्ना अदुम थागदबनी सोइगै चाही मंगा जे अखोइना तौगदबनी हाइदना अखोइजे तुमिना लेरकपदा फिबम जे याम साथिना सोकबिदे अखोइ मीटिंग तौ मतुंगदा ए नोय सुमाइना नहा नोइना चलुरो अखोइदि ngamdre अखोइगी सोइजे पिगेना अखोइ इखुदा सोइजे सिनाबिबने अदुदा अखोइ डिपार्टमेंट यौजबनी डिपार्टमेंट यौ मतुंगदा डिपार्टमेंट गी मीना से लाकपिबने लालिबा जनवरी 12 थौबाल वांगखेमदा लेबा लाइसम लाइरेनजाउगी युमदा 19 लाख सुबा गुरु लाइसम मनी निंगसिंग थरम पांगथोलगनी हाइना सेरोलमदा खंगलकली हौजिक सानबगी पाउदा 19 सुबा मेंस स्टेट लेवल पोलो टूर्नामेंट कोराई पोलो क्लब MPSC टीम C अमदी नबुल मपाल पोलो क्लब B माइ पाखरे टूर्नामेंट असगी ngasi ahan basana kiba मैच ता कोराई पोलो क्लब के सानरोय TS इनाउ मसाना पांजल अनि अदुगा के रोमियो अमदी TS ननाउ अनि ना पांजल अमममगा चंदुना 10 पोलो क्लब वांखैबु पांजल मरी अहुम द माइथिबा पिखिबगा लोइना अनि सुबा मैच तना MPSC टीम C ना कंगलैपाक पोलो स्टार बु यामना लाक्सना पांजल निपान अमद माइथिबा पिबंगम की मैच असिदा माइ पाखरबा MPSC टीम C के सानरोय TS रोमेन अमदी S बाइकिंग अनि ना पांजल अहुम अदुगा KS दिनेश अमसुंग A अबुंसा अनि ना पांजल अममम गसन के नॉकआउट बेसिस सथरिबा टूर्नामेंट असकी अहुम सुबा मैच तना नबुल मपाल पोलो क्लब B के सानरोय अबुंग खुमन्ना पांजल अनि अदुगा तरुण TK मैतै अमसुंग इबोमसा ना अहुमना पांजल अममम गचंदना KNMM राइडिंग स्कूल सिंगजमैबु पांजल मंगा अहुमदा माइथिबा पिकी टूर्नामेंट असिदा पोलो टीम कुनिथोइना सरुक यारी टूर्नामेंट असकी अहेंग मखा ताबा मैच अहुम सानरगनी Veteran Soccer Association Imphal Sindra ngasi thau ground da grassroots football development program ama pangthok pa hokre lamdam asida leriba sahi noriba angang singbu afaba football sanaroi ama uhenna bagi pandam da association asina sindra ngasi degi tha siki kun phawba satagada ba development program asida sahi tara degi tara nithoi aduga sahi tara humdoi degi tara mari phawbagi manung da laiba Manipur ki tongan mafam singdegi lakpa nupa masa sanaroi samaga kunthra manga na saruk yari development program asige convener W Joy Shankar ki lamjing makhada BSAI ki course nipan yauna AFC A amadi B amadi C ki license holder tarama thoina sanori sing asibu takpi tambi bagi thodang lauri Youth Affairs and Sports ki hanagi deputy director CS Shanti Kumar BSAI ki president KS Chandra Kumar amadi thau ki president Dr K Arun Kant galoina association asigi masak naraba mioi kayana ngasidegi hokiba grassroots football development program asida saruk yari sanaroi mayam sina akoigi angang macha mayam sibu semgat ningba adagi Manipur gi football sida mateng khajiktang oigadra haibagi pandamda aikoigi basai da leijariba aikoigi AFC Asian Football Confederation gi license holder coaches अखोई निपाल लेजै निपान सिदा अखोइना अखोइगी अतोपा कोच अहुम गुम्बा मगा अखोइना हापचन जरगा मणिपुर की फुटबॉल डेवलप तौबदा मतेंग खजिक्तंग ओइगद्रा हाइना अखोइना डेवलपमेंट प्रोग्राम असि पांगथोकजबनी निपान सुबा M Ravi Chandra Memorial Football Tournament की ngasi sana ke lig match singda Roger FC Santipur mai pakre टूर्नामेंट असकी तरातरे सुब लिगता रोजर FC शांतिपुरना DC के क्यामगोई बु पांजल अहुम अनिदा माइथिबा पिबंगम के टूर्नामेंट असकी तरानिपान सुब लिगतना सानगदबा KYPC क्यामगोई लाक्तबदगी टूर्नामेंट असि बसिनि लांगलिबा सिंग टीम असि मखाताना टूर्नामेंट असिदा यावहन दनबा वारेब लौखिबगा लोनेना पामुबा FC हैरोपु मैच असिदा माइ पाखनख्रे M Ravichandra Trust na sinduna क्यामगोई आइडियल हाई स्कूल की सानबुंगदा सथरिबा फुटबॉल टूर्नामेंट असिदा टीम 35 ना सरुक यारी टूर्नामेंट असिगा हेंग हानबा अमदी अनिसुबा क्वार्टर फाइनल मैच सिंग सानरगनी All Oripok FC अहानबा स्टेट लेवल मिनी बॉयज 4A साइड अंडर 35 kg फुटबॉल टूर्नामेंट के फाइनल संखरे ngasi टूर्नामेंट असिगा सानखिबा अहानबा सेमीफाइनल मैच अदुदा All Oripok FC अमदी कॉम्बो कंजाबी लेरकनी न मैच की अपीबा मतमदा पांजल अमत चनबा ngamnadana मैच असि ड्रॉ ओइखी टूर्नामेंट असि चना पथाव की मतुंगिना मैच असि अका अपोगी लाइबक असि किक्स फ्रॉम पेनल्टी किक्स ना लेमनबदा ऑल ओरिपोक FC की सानरोय M Berlin अमदी
Y Henthoi anina kaukiba penalty kick ani panjal onthok ngamkhi aduga kompu kangjabi lere ki sanaroi sing na kaukiba penalty kick sing adu panjal amata onthokpa ngamhodabadagi all uripok FC na kompu kangjabi lere ko panjal ani sinada maithi ba piramlaga tournament asige final sang ngamkhi Rising Knowledge Club koyatong sindana club asigi sanabungda sathariba football tournament asigi hayeng ani suba semi final match sanaragani Sajing ina kanbalup na sindana lup asigi sanabungda sathariba kunipan suba langthawal kendra football tournament da NSU Naran Konjin na mamang laikai mai pakre ngasi tournament asigi taramari suba likta LKCC langthawal khokpung gi sanaroi guidin ngamna match ki kumapan suba minute panjal ama sankarba matung mingle club sajing gi awang laikai gi sanaroi El Khabana 50+2 suba minute panjal adu handok tu na match asigi apiba matamda team anima panjal amamam sanadana match asi draw oiki sathariba tournament asigi taramanga suba likta na NSU Naran Konjin mamang laikai gi sanaroi TS Zuges na match ki nifum doi suba minata sankiba amatungai raba panjal aduna KAL YC Karambu panjal amasuna da maithiba piki hayeng tournament asigi makhata ba league match ani sanaragani ani suba Sabungkhok Cup All Manipur state level under boys 14 boys football tournament ngasi dagi pangthokpa hokre ngasi Sabungkhok gi sanabungda tournament asigi ahanma sana kheba league match amada YSWCA Sabungkhok na NPYC sanabu panjal ahum amada maithiba piki match asida mai pakraba YSWCA Sabungkhok gi sanaroi mairabana panjal ani aduga thoisana panjal amaga sanke Mighty Horaba NPYC Sanagi Amatangairaba Panjal aduna Arangbana Sanki Ngasidigi Sanaba Hokiba football tournament asiki hayeng makhataba league match ani sanaragani Bihar ki Patna da lagliba January 18 ki kulhumdoi phawa pangthokadoriba 53 free style Greco Roman style amadi 18 female junior national wrestling championship amadi February 9 dagi Taranithoi pau pangthokadoriba 53 suba freestyle Greco Roman style amadi 20 girls sub junior cadet national wrestling championship ta saru gyananaba junior amadi sub junior cadet Manipur wrestling team semnanaba gidamak lagliba January 9 ga yupung 3 tagi khumalapak talaiba SAG hall da trial selection pangtholagani haina Manipur Wrestling Association gi serolamana khangalakli Manipur Veteran Cricket Association na sindana Oriental College amadi Model Higher Secondary School da satharagliba ahanba Tongbram Subol Memorial Veteran Cricket Tournament da Dynamic Sporting Union Kwakaitel mai pakre ngasi tournament asigi league match asida chem khagem palina tos ngamdana batting hana sanana ba warep lauki innings asida sem khagem palina apiba over kuntra yaudana over kuntret ka ball anida wicket tara makturaga sumnagi run sama kun khak lauki ani suba batting sana ke Dynamic Sporting Union Kwakaitel na mai pakpagiran sama kudma thoi adu over kunipan go ball anida wicket tret turaga lokhi bagaloina match ase wicket home da mai paki match asida Dynamic Sporting Union Kwakaitel gi all rounder Besorjit na run tara tret amadi wicket home logdana man of the match taki hayeng sanagada tournament ase league match amada Model Club B Singamakha amadi Nauria Pakang Lakpa Sports Association na lamba taunaragani Aroibada bulletin asiki headlines amhona miyam da thamjage Hana Minister su oiramlaba maming leraba historian Professor Gangu Mai Kamai laikidre mahak masagi sai 63 sukre Lagliba January 9 da BJP Manipur Pradesh ki President Khetri Mayum Bhabanandana National Leader Singh Unaduna Party ki ticket ki matang da khanaraba yari Inkom jale Singh ni 9 da lekhiba mamal dagi sada marpu ki sang da government hengat prabadi assembly mikal da driver Singh na saring pai da bgal na gari mapu Singh na gari piroi hai amasung mikal mamang da budget session pangthok pa yaroi hai na opposition ya pun tukang bu na sa election commission da taksin kre